With the permission of the Mr. Speaker, sir, ngasi House ki motion, Manipur khunai ra dak ki jaitheng nang libasi miyam na wakhal ta da bagini haibasini. Ngasi ki motion la se element ahum thona khaidok pa yai ahan bada drug haibase toxic oiba chemical substance natraga natural natraga man made haibadi mioi bagi body bu normal dagi puthokna chat pangam liba posak adubune aduga ani subada Manipuri khunai da thengnari ba samasya asina socially culturally economically individually thengnari ba drug ki chaitheng asna piri ba sibune aduga ahum suba element da Manipur miyamna gyal ta da bagini hairiba asina Manipur da drug thengna ba law natraga machinery policies kya leirabasu haibadi khudam oina NDPS 1985 amasung Manipur state policy on psychotropic substance 2019 asi leirabasu Manipur da haibadi Manipur na India gi oina 5 super rank da use to work state amo oidna leiba asini asigi element ahom ase amaga yam chana ba interdependent oiba maram na motion ase yam zumi Mr. Speaker sir maram asina motion ase bu thawai hakchang yawat Sawachavni motion asina prajagi responsibility su chengkhat maram asina motion asibu sawachavni motion asi chumi haibu unabagi damak aigi oiba mot khara mathang nau naina phongdok chegi ahan bada mayamna government gi responsibility han nai dun lere government na tawrasu isa gi responsibility asi yaudade kyamu ya mai pak tege haibu gi example pi jege Pakistan की कंसायक 1987 असिगी मतुंगिना मियोय अमना 100 ग्राम कोकेन नत्रगे हेरोइन कोना फाराबदी सीबगी दंडी पीबे याय हाइब एक असिगी मतुंगिना 2014 फाउद मियोय लिसिंग मरी हेना पाकिस्तान दा ड्रग रिलेटेड ओइबा केस दा हाथ्रबने असि योर फाउदा हजि अचुयाना फर्स्ट ओइबा ड्रैकोनियन ओइबा लो असि लेरबसो पाकिस्तान दा 6.7 मिलियन ड्रग यूजर लेदना वर्ल्ड की ख्वाइदगी हेना ड्रग सिनबा कंट्री मो ओइदन लेरिबासिने असि सिमिलर ओइबा केस दा ईरान हारिबा कंट्री असि वार ऑन ड्रग पॉलिसी की मनजुंग चन्ना 10 के मियोय लिसिंग तरा हेना पब्लिकली एजुकेटेड तौखरबनी चाइना दा 2007 खक्तदा मियोय लिसिंग मरी हेना एजुकेट तौगिबै पाउसले मसिगुम्बा के आसे लेना हाइबा कंट्री सिंग असे ngasi phawwa drug ki leiba samasya asidi nanthokna chatpang amratri maramdi praja singi initiative yaudaba praja singi responsibility laudaba maram asina ngasi ki motion ase amuko so hana chumi hairi ani subada Manipur sarkar haina amuko so hana hairi sigi maram amuko so hana pijage sarkar da tang taina bai se masi yam lali maramdi sarkar haiba sigi stable oiba permanent oiba future lete masi dynamic ni hongkibi ai even sometime purposeful torok pai natraga accidentally or wrongly decisions lorkibasu yai for example oina America gi president Richard Nixon na 1972 da loki how kiba war on drug policy gi manung chan ba harm reduction ase ahan badi phajana phanamong ta mong chacharami adubu ko na thangdadi white American singi interest ka sharp torotuna black American sing da sa ta bengalaki drug yon ba sung drug chaba phaba gi hota black American sing oina phagalaki haibadi 2017 phauda 2.2 million drug related case da jail da leibada 60% di black American amasung Latino American sing oiraki masigi manung da 40% amadi karisu mara leitaba min haina institutions kya na piba report na phondokli asigum base ikhoi gi leiba asu punna chakhatna amatoina drug ki leiriba problem ase thengna min bagi mahota isa gi collective oiba response ase lomin bagi mahota khomsan tasan bagi mahota ikhoi gi lusing basingna community based tarnish toba community based rehotic season na baset leiriba sini maram asina ngasi ki motion asida isa gi responsibility u chingthok maram na ngasi ki motion ase chummi aroi bada madau karam na drug ase drug ki samasya se kohan gede ge haiba point khara ahan dhai jage mayam harm reduction supply chain adoda nainer ga lere masina tab khara leiri public yaw jabdi government khaktina ngamoi infrastructure wangba equipment marang kain leiba government gi strength fazana kan ba USA dawji po drug thing mangam nate amasum public pressure lere kan na legal binding fast track court ki mathau to hen gelakane ahum suba point da drug kanana sai kanana yoli haiba lekai di loine khangna ba ngakani drug chaba yon ba ni mak yona ba public awareness toina toba amasung mari suba point da community policing ase toba community na dait loba community na haibidi loga khusam naduna dak ase muthat na ba puna hona mena ba lekai de kanana yoli kanana chai haibse puna khangna ri ba ngakani asum tawduna phaiba point mari asina su praja gi role ase leiri ba sai theng asi kokna bagi damak ta initiative ase yamna chauna maru oina darkar tai haibse taklabani na ngasi ki motion ase house te ge yena bom phuyau duna pastor na Mr. Speaker sir ge pungning jingsinjari thank you